lamdamasigi puari masakhang da bamade ningthina nainadabana thoning-daba thodok kaya thorakpani haina kanglei yelhou sainga KYC gi president nongthomam sana halna phongdorokle lupasina sinduranga se Imphal ge Hindi Parishata 200 years of Treaty of Yandabo ge palan thoram Pangthokkhre Thouram the School of Humanities DM University ge din Professor S Lansen Mamaitai kanglei yelhou sainga ki president nongthomam sana hal Wild Kati Paukse ge editor Hemandu Kumar Ningomba Manipur University ge Manipuri Department ge Assistant Professor Naurem Sanatomba Civil Rights Activist Ningthokkhongjam Thanil amadi apunba Manipur ima ge president Oinam Inausa su saru yakhi Thouram ga mari lena nongthomam sana halna phongdokibada inkhalakliba naharol singa lamdam asidagi amadi masigi puari ningthina khangdaba amadi nainaru dabana lamdam asida noma kangdana thoningdaba thodok kya tholakibane maihorol dagi hongduna ngasi fawba lamdam asida khundariba yellow purup kya gi miyoi sing nungsi sanana hingminaramba adu ngasidi asumasum mangsilakpagum tawri kanglup amagi mathakta amana thajana daba hengalaktuna ngasi thoningdaba thodok kya thorokle ningkha tambalebak ama oina leijaramba lamdam ase India gi pibanungda hektil luba numit adu dagi hongna lamdam ase awa anana thalaba mafam ama oiduna lakliba si thingna bahona bada lamdam sida khundaminariba yellow purup khudima ki miyoi singna aikhogi puari ningthina nainaduna punna Manipur ima amagi wakhalonda Manipur ama sagatuna nungsi sanana mahusagom himminaba honasi haiki Maihurondagi hauranaga akwai tribal Muslim mitai apunna indigenous oibasing nungsi chanana leminaramakanda nungsi nabado hojiki mangre Manipur hoji nungsi nabado mangre karigidamokta mangai no hayakanda maihurondagi laiba history jingje hojiki kanamtana hoji hagolaiba naharon satra satri jingjina history jina inadreba history di khangtreba history khangtabana oiraga hojiki nungsi nadaba khana chainaba hana sunabasi mayamam thoglebaduna akwai titiu yondabo se kuiraba brahmaga Manipur ga tawnabagi se kamai tawnagi sirisa Muslim gi itageba mitai gi itageba Kristan ita gi mayam je karigidamakta ita ino haigari akoi Manipur je kannaba amatta oina kannaba ita gi masen hujikti i masen je hanareba amaga hanaba je sindungai ti aduduna history je preserve tawnaba history yokhanaba akoi hagolariba Manipur da laidiba yellow mi jingjina history di khanga di hana sunaba nungsinadaba ambu tawreba